Khorjai gi nacho presenting to you all Vanguard. Masi 2020 da miyam da kusin nakiba action adventure da base toba Chinese film amani. Masi gi director Stanley To. Film asigi ahan basinda utlibasi London da laiba Chinatown da Chinese New Year Festival pangthokpagi saktamni. Aduga mafam asida Arctic Wolves haina mingthonba geng khutpugi miyoi kharana Sin Gyoli kauba Chinese accountant amabu kidnap tawnabagidamak sem saduna lairibani. Haujik New Year gi thoram pangthokliba mafam asida Vanguard agent Leijin Yuna mahaki teammate Zhang Kaishwan gi manakta New Year gi present kaya puduna laklami. Asumna Leiga Kaishwan gi imung manungasu unnarami. Haujik festival mafam asida Arctic Wolves ki teamna ngaiduna leirakliba sin mahaki nupi atombi maiwai amati mahaki bodyguard aniga loinana lakle. Masi ubadaki Arctic Wolves ki team pau pinaraga lona sin gi matung inarakle. Matam sida sinda Africa da leikibi mahaki machanupi Faridana video call tawraktuna New Year gi wish pirakle. Aduga mapagi makhanawda pombadu khara farabra hainasu hanglei. Sinnasu haujik mahak surup thakpatok labana khanawda pomlambadu phare haiki. Aduga mama atombi ge wari sanau haiduna phone pibaga network nungaitre haisinaduna Faridana call asikakre. Haujik Faridana mahaki mama atombibu kaya nungside haibasi sin asidagi aikoina khangba ngamle. Asumna call asi hek thamkibaga Arctic Wolves ki gang ani changsilaktuna sin gi bodyguard ani asibu hatok laga sin amadi maiwai matai manawbu kidnap tawkhre. Haujik London da leiba Vanguard ki headquarters ta sin matai manaw phakre haibagi pau se Vanguard ki director Tang Hwanting da control room dagi pirakle. Masidagi matai manawbu kalunabagi damak Tang na duty dagi off leikiba makoi gi Vanguard agent ani lei amadi Kaishwan bu thakinaba khanghankhre. Maramdi sin amadi mahaki nupi maiwai bu phajilaga thamliba hotel adu Kaishwan gi mayum dagi di naklabani. Aduna Kaishwan gi yumda harau nungaina punminariba lei amadi Kaishwan anida sin matai manawbu kalunaba order asi yorakpadagi Kaishwan na machada nangi nandom chabu harau halu hairam laga leiga loinana sin matai manawbu kalunabagi damak thoklakle. Nakal amada sin matai manawbu phaduna hotel amagi manungda pusilaklaba matungda Arctic Wolves ki luchingba brotona sin gi mafamda Omar gi mapabu US military da halan kibagi maral sizilaki. Masida sinna mahakna Omar gi mapabu halan kibalaite amadi haujik Omar hinglibra haina hanglei. Brotona su Omar gi mapagi sinphamdu katai da thami haina sinda hanglei. Sinna madu ai khangde hairubadagi gangsing asina sin gi nupi atombi maiwaibu mafam asidagi chingduna puthokre. Sinna mahaki nupi bu hatpi genu haina haijarami. Masida brotona Omar gi mapagi sel singdu katai da lei haina lautharakle. Nakal amada matai manaw ani bu kanba lakiba lei amadi Kaishwan su matai manaw ani bu phaduna thamlibo hotel asida lakle. Adubu haujik makoi animak duty off oiba nimit oibana makuta khulai amata pairaktre. Masidagi makoina gang ama bu furabadungda hotel asida maikai khaiduknaraga lona changsilakle. Aduga gangsing asiga akan mamongda khuthoknarabadungda sin matai manawbu asoi angam yaudana kanbikre. Asumna makoina kallaba matai manaw asibu Vanguard agent Miyana gari amada haptuna Vanguard ki office ta purakle. Gangsing asina makoibu phaba ngam haudre. Tawbatabu matai manawbu kankhriba se Vanguard ki timnani haibasidi brotona ta hauraba leigi ID dagi khanghaure. Haujik Vanguard ki headquarters ta sin gi matai manawbu kidnap tawkiba Arctic Wolves ki maramda nupi amana tangda khanghalamdaga ka asidagi thokre. Nupi sina thokraba tungda Arctic Wolves na nahak pu fana bu hotnari basi karigino haina tangna sinda hanglei. Masida sinnasu matam amada masim kauba miyoi amaga mahaka Europe ta thau amadi artifactsing yonminnabagi thabak tawminarami. Thabak asidagi sinna masim bu sel yanusu talhanki. Tawbatabu masim na Brotherhood of Vengeance haina kauba gang khutpu ama salairamle haibasi khanglakpadagi masimga business tawminnaba toklagi khanki. Adubu matam adu thengmankhre. Masimna sinbu mang takningai oiraba khutlai kaya leinabagi damak phan thadanaba force tawrakhi. Karigumba masi tawdaba taragadi masimna singi imung manung tumna hatkani haina ki helaki. Maram asidagi sinna masim gi aronba punamak London police ta haidokpadagi makhoina operation chathabada masim siki. Aduga mahaki machanapa ahal Omar hinghoki. Aduna mapagi laman singna bu hotnabada Omar na mahakpu phanabagi damak Arctic Wolves ki gang tharakpani haina sinna tangda wari lirami. Haujik makhoina sinbu phaba ngamhaudrabanina machanupi bu phanabu hotnarkani haibasi sinna khangbadagi tangda machanupi bu Africa dagi amukta lobiruna ba haijarami. Tangna su yarakpadagi makhoi ani makhut soknarami. Haujik nakal amadasu Jade balagi lanbanda leiriba Omar gi mafamda brotona call tawraga Vanguard ki timna sinbu makhoi gi makhutagi kanduna pukre haina pau tamlaklami. Pau ase tabada Omar yamna saurami amadi Vanguard hairibasi karino haina hanglei. Brotona su Vanguard hairibasi thabaktagi potharaba military sing amadi security expert kayana punsilaga semba international private security group amani haina khunlakpadagi Omar na sinbu phaba ngamdrabadi Africa da leiba mahaki masanapi bu phau haikre. Broto
ब्रोटोनसु सोइदना फारगे हाइख्रे तांग मसामक यावना भेनगार्ड की टीमसु फरीदाबु लौरुनबगिदमक अफ्रीकादा लाक्ले फरीदा हाइरिबा नुपी असि अफ्रीकान वाइल्ड लाइफ पु कंजनबगिदमक मतोमतना यामना कन्न होटनजरिबा नुपी अमनी महाकना महाकी सोशल मीडिया अकाउंट सिंगदगी तुंदा कौबा मिसक अमना लुचिंगबा अफ्रीकान पोस्टर्स हाइबदी अफ्रीकादा लैबा लमदकी साहतपसिंगी मरमदा लोना वीडियो नमदुना थागतलिबनी महाकी मतवसदा भेनगार्ड की टीम मसिना फरीदाबु थागतपसु फोंदुकनरमी अदुबु तुंदानदी फरीदाना महाकी मरमदा असुमना वीडियो थागतलकपगी फरीदाबु हातकनी हाइना सिंगलिंगैदा ब्रोटो की टीम मफम असिदा लाक्तुना मखोय सखंग माइखंग नरबा तुंदा ब्रोटोना फरीदाबु हिंगना फारगा महाकी मफमदा सिनौ हाइना तुंदादा हाइख्रे अदुगा मदुगिदमक्ता तुंदादा सेल सुपिरमी हौजिक उमंग असिदा फरीदा हाइरिबा नुपी असि चावरबा नोंसा लाब अमगा यामना नुंसिनना लेमिनरिंगैदा मफम असिदा भेनगार्ड की टीम लाक्तुना फरीदाबु मखोयगा लोइनेना चटलसि नाहाकी बाबाना अइखोयबु नंगबु लौरुनबा थारकलिबनि हाइरई तौबतबु तंजासिमक्तदा तुंदाना लुचिंगबा पोस्टर टीम अदुना लंबी लमजिंगलगा ब्रोटोगी मियोइसिंगसु यौसिलकपदगी भेनगार्ड सिंग असिगा यामना कन्ना खुथोकनरकले मखोयना असुमना खुथोकनरिंगैदा फरीदाना महांगना समु पंगथहनबदा सिजनबा ट्रांक्विलाइजर अदुबु ब्रोटोगी मी अमदा कापलकपदा मिसक असिना खंगखिबदगी लैदा ओइना पालहनखरे अमदि फरीदागा तिनबा चार्ली हारिबा नोंसा लाबा असिनसु मियोय अमा हातख्रबा तुंगदा मखोय पुनमक मफम सितगी नानथोक्तुना चेलकले अदुगा मखोयगी तुंगदसु गैंगसिंग असिना तानरकलिबनी फरीदाना थौरकलिबा गाड़ी असिसु तुरेल अमदा थौथखरे तौबतबु महाकी कार असि एम्फिबियन कार अमा ओइबा मरमना ही अमगी मतौगुमना इसिंगदा तावरगा चतखिबदगी गैंगसिंग असिना फरीदाबु फाबा ngamhudre masigidamakta brotona tundabu yamna thina chairami amati yamna thuna nupi masa asibu phaduna mangonda sinadrabadi mahakpu hatkani haina tundada dhap tawrami haujik samu pangtha hanaba tranquilizer aduna pankibadagi leisu wanthakre nakal amada tangna luchingba tim asisu umang amada thunglare tawbatabu makhoiga lei amadi faridagadi tongan tongan balambi de sana kibadagi vanguard headquarters tagi tangi mafamda leigi location taklakle location asida gari changba yadabana khongna satuna leibu thiruba tarami aduga makhoina satkadoriba mafam asisu kilometer kungi lamni asumna tang amadi miyana lei amadi faridagi khungul liru nabagidmak changsinkhre nakal amada faridanasu leibu mahaki u matonda saba tree house amagi manungda pusilakle numidangi matamda tang amadi miyana umangda leigi khungul lirakli aduga makhoi anida vanguard headquarters tagisu nupi amana lambi taklibani tree house asigi manungda su lei yamna nungaina tumli ayukki matamda lei namikap thoklakpa matamda afrika gi umangda fangba yamna tanglaba bird of paradise kaubu usek makhal amabu binocular siznaduna yenglammi hairiba usek makhal asigi matu singse african singna decoration semada siznai adubu haujikti usek asi hatok pibadagi masing yamna leitre haina faridana leida taklami matam sida tunda amadi broto gi team su mafam si yosilakle haiba khangbadagi makhoi ani su chen khinaba kumtharakle aduga tangam miyaga su mafam asi yosilaklabani handakti gangsing asina yamna tamthiraba hayana kaubo hui manba sa atusu purakle asumna hayana ani siga loinana gangsing asisu umangda chensilakle haujik tang amadi miyana gangsing asidagi miyoi khara futharaba tungda mafam sidagi gari thauduna chenthorakle makhoi gi maningdana broto amadi tundagi timna makhoi bu tanaraklibani asumna makhoina gangsing asidagi nanthoknaba chelakpada amuksu asobu turel amada tasille faridana mahaki amphibian car asibu hi amagi bawongda thorakle tawbatabu turel asidasu masing yamlaba gangsing na makhoi bu tanaraklibani asumna gangsing asi yosilakpadagi vanguard team ga akanba fight chathakre utliba fight sin asi adukimatik phajakre vanguard team nasu faridabu kannaba yamna kanna hotnai adubu broto na leigi makokti yochi amna thomduna phukre asumna farida amadi leibu gangsing asina phakre miyasu wanglaba waterfall asida taslamgadabadagi motorboat ama thauduna tangna kanbirami masigi matungda makhoi ani baloruna bagidamak helicopter pairakle haujik vanguard ki office tasu omar gi miyoi singna sinbu makhoi gi makut sinau aduga nakhoi gi mi thadoke natrabadi makhoi ani bu makok kaktuna hatkani haina ki helakle masidagi sinna su machana pi amadi leibu thaduk luna bagidamak mahak masamak omar gi manakta chatlagi haikre magi napi maiwaina madu tawganu madu yamna kudung thiningai ni atopa pamba yengsi hairakle sinna tangda makhoi ani khak wari sanasi haibadagi mayamdu loina mafamdudagi thokre makhoi thokraba tungda sinna masim gi sel singdu kadai da leibagi haiba aina khangi karigumba masina mamal oiraga makhoi kuchukulai leisin batarabadi chamjaraba miyam punamak awapunda taragani hairei tangna amuk micham singbu kan bahaibasi aikhoi gi ahanba ithau ni hairakle mathangi sinda vanguard ki headquarters ta tangna luchingba makhoi gi timna kaiswan gi damak birthday pangthok pirami birthday asida lei tek ta kaidana halakpo henbiyu haiduna kaiswan na su wish tawrami haujik lei amadi kaiswan bu kalluna bagi damak vanguard ki tim ama jade balada satna bagi damak sem saribani adubu kongsat asi yamna kudung thiningai oiraba kongsat ama oiba maramna tangna kaiswan budi puning lamde maramdi kaiswan gi dipik liba machanupa ama su leirabana mahakpu backup oina leina bahairami adubu kaiswan na mahak su kongsat asida yawgani haina thongna leina haikre haujik omar gi terrorist sing asigi thengnana bagi damak vanguard ki tim sem saba loikre aduga atopa security force na su tangda jade bala hairiba lamdam asigi maramda akupa paw pikre mi lising yangkhai leiba sahar asida mi lising anidi omar gi lanmi ngaktani aduga omar na leiriba lanban asina awang bada leiba maramna
government na sumakhogi mathakta karisu tawba ngamde haina security sina tangda khanghalakle asumna satkadoreba khongsit asigi matangda tangna mahaki lanmi singda thongna piba yabu wafum kaya phongdokle asumna makhoi ziade bala gi damakta satkhre lambi da su tangna ziade bala city gi maramda miyada wari lirami ziade bala hariba city asi mamal tangma posakaya marang kaina phangba city amani adubu brotherhood of vengeance hariba terrorist group asina city asiba losin kibadagi makhoina artifact sing midam da yonthokle aduga drug karbar tawduna sel kaya ama tanchille mafam asida chamjaraba miyoi sing asi makhogi lanphang ngaktani masida karigumba government na makhogi mathakta action tawduba tarakadi sahar asi ahing amatada pungtum tumgadoribani miyana hairi aikoina kalasugi marup abati da thajaba thamluba chumgadra mahangna aikogi teng pangbirakadra tangna khomi kalasugi marup abati do jiade bala city gi maming leiraba thong thakpa nupa amani magi masada su gang sing aduna hatpi kibani aduna mahangna aikogi teng soidana pangbirakani asumna hojik tangna abati da farida amadi leigi photo utlaga makhoibu kanbada mateng pangbinaba abati da haijarami abati na miya khaktang omar gi lanbandu da changhanba ngamgani hairakle tawbutabu thabak asi khudung thiba nangadaba thabak nina abati da su singnaba phawi tangna atopa mafam amada aina adom amadi adomgi imungbu puraga anoba punchi ama hawanba ngamgani adomna supnatangi aikhoibu omar gi lanbandu da changhanba da mateng pangbiyu haina haijabadagi abati na makhoibu mahakki miyoi muhammad ki manakta purakle mafam asidagi vanguard ki timna asengba khoiga chap manaba b camera amadi asengba khunuga chap manaba bird camera kharaga omar gi lanbandu tamna paihankhre hairiba secret camera sing asina ka amagi manungda phajinduna thamliba lei amadi farida gi leifam khangba ngamkhre masidagi leine su makhoibu rescue tawnabagi damak mafam sida vanguard lakle haibasi khangle aduga vanguard headquarters tagi su makhoida i paw khudingmak pirak libani nakal amada ka asigi manungda broto gi mi khara laklaga leibu ka asidagi puthokre aduga broto gi manakta phamhallaga broto na leibu mahaki makhada thabak taw maduna nangi tungi punsida wata padana nungai na hingba ngamgani haina hairei adubu magi wasiba leine yadabadagi broto gi miyoi singsina mahakpu ka asidagi puthoklaga atopa ka amada mahakpu punsillaga masada time bomb fit tawsinkhre aduga broto omar gi manakta chingsilaklaga vanguard na singa lanpha ani siga kusinasi haina wasak lakle adubu aina makhoibu thajaba ngamde makoina hostage sing asibu kannanaba soidana hotnarakani haina hairei omar na madugi damakta waruganu aikhoigi lanban asi hek sarakpadagi ngasi phawbada sifai amatana changsinba ngamlaktrabani aikhoigi lanmi sing asi su pik lingaidigi phajana train tawruklabani broto na tawbutabu aikoi cheksinba phagani hairakpadagi omar na makhoigi lanmi masing hengat hallo aduga vanguard singna lona changsilakpa urabadi makhoibu ubaga kaptuna hatlu haina yathang pikre amasung magi mafamda kanagumbana call tawruktuna karigumba posak khara onabagi wafam thamlakli abati na su magi garida manama sing hinjang napi kharaga loinana miyaba lona omar gi lanbanda pusilakle vanguard ki lanmi kharana yamna motpa drain amagi manungdagi lona changsilakle tawriba punamak asibo vanguard headquarters tagi su loina yingduna makhoida paw piraklibani abati na lela kauba nupi amagi manakta miyabu pusilaklaga mahaka loinana ahing sima leiminanaba hairamlaga thokre lela na miyabu hayingi numita omar gi compound da purage hairakpaga miyana yumgi light sing se amukta muthatpi hairei lela na muthatpadagi miyana mapalda leikiba makhoigi mi singda signal pikre aduga mafam kharada explosive device sing fit tawsinkhre mathangi numita vanguard na singa loinana omar gi lanbanda changsilakle lela na su miyabu puduna lanban sigi manungda lakle aduga vanguard ki timna omar gi miyoi ani bu lona hatokle haujik makhoi ani na changsilakpa sibu sniper paiba omar gi miyoi ani na ure aduga makhoi gi nomoi sing asina leigi thabakta su aim tawduna leiribani tangna omar gi mafam da farida amadi lei makhoi ani bu singa onasi hairakle omar na tangda mafam sida nang hukum tawba yaroi hairaga sinda aina haikiba poto porak lavra haina omar da hanglei sinna su suitcase ama pirakle madubu yenglubada documents khara oirambadagi omar na masi karino haina sinda hanglakpada sinna madu nahaki babana thamlamba lanthumgi list aduni ayamba sanpham nahaki babana sanada onthoklamle aduga yamna aronba mafam amada thamlambani aina nangbu mafam duda puba ngamgani hairakle tangna su omar da farida amadi leibu thadoklo haibada omar na mahaki pot phangdri phawba thadoklo hairakle matam asida miya su omar gi miyoi sing saduna changsilaklibani aduga broto na tangda mobile ama langsilaklaga hairei aina takibada vanguard na makhoigi miyoi amatu hundoklamde haina tai madunga sidi kayam chumbagi yenglage hairaga leida yomsiliba time bomb adu minute ahum gi timeline da set tawduna thamkhre omar na su sinda nahaki nasanupi gi matam loirabani hairaga farida bu hatna ba hairakpaga tangna sign tawbudagi uthakta lumduna leiriba vanguard lanmi amana nongmaina kaptharaktuna hatkhre aduga omar da nahaki na thabaktu da yengu haina hairei omar na yengbada mahaki mathabakta nongmai gi re ama taduna leiramle tangna hairei sokningdrabadi nahaki mi singsi kulai thadu hayu mana sumna haibadagi omar na su mahaki mi singda kulai thadokna ba hairakle masidagi miyoi sing ase loina kulai thadokle adubu nakal amadadi leibu kannabu hotnabada vanguard ki lanmi ka omar gi lanmi kharaga khuthoknarakle asumna hojikti vanguard ki timga omar gi timga akan mamongda khuthoknarakle kaiswana su leida yomsiliba bomb sing asibu diffuse tawnabu hotnarami leigi makongda su mine bomb netlibani leina hojik aibu kanbagi matam leitre aduna nang sian khro hairei adubu kaiswana mahaki wado tade amadi bullet proof aba posak ama siznaraga mahakna upai
ama tawraga leibu mind bomb durgi songthokhanduna pokhai halaga mahak pukankhre asumna Vanguard na hostage oiriba sing asibu kallaba tungda mafam sidagi thokinaba sin thorakpada masing yamlaba Omar gi miyoi singa amuk kapnarakle abati na Farida mapa masabu magi gari da hapkhre tawbutabu Omar na kaplakpa nongmaina kaiswan da pankhre matam asimakta da Omar gi mina RPG launcher kapsilakpadagi building ningkhaiduna kaiswan bu nansinkhre hojik mafam asida Omar gi ahenba miyoi kayasu yosilakle adubu leina kaiswan bu lauthok pasangi haibadagi leibu cover tawnabagi damak Vanguard agent amana yamna sakti leraba machine gun Omar gi mi singda kapsilakle asumna leina kaiswan gi manakta chingsilakle amadi akaiba building machit maraktagi leina kaiswan bu puthorakle asumna hojik lanpham asi kansilakpadagi masibu khamnabagi damak senna Omar gi mafam da masamak surrender tawre masidagi nongmai kaplam libasi leple senna Vanguard ta masanu pi bu puduna sen khro haina yamna kana lawrakle masidagi upai leitraba Vanguard na Farida bu puduna sen khre asumna Omar na sin bu fakhre sokpadagi gyan mang khraba kaiswan bu su gyan taraknaba leina mathabak ta kana kana namduna hodokpadagi wantharuraba kaiswan wakal tarakle masida makhoisi yamna haraurami tangna Farida bu su kari suwaru ganu nangi baba bu su aikoina soidana kangani mahaki leifam aikoina khangi haina ma bu themle nakal amada Omar na fahauraba sinda Omar na aigi ipagi sana singdu kadai da lei haina dap tawduna hanglami sinna su Dubai da lei nangbu mafam du da purake aibu sokhanganu haina khumlakpadagi Omar na sinbu mamai da thinduna puthare Vanguard ki team na su sinbu amuk kaluna bagi damak Dubai da laktuna Dubai police officer amaga unaduna makhogi mateng pangbina bahaijarami maduda police officer asina su Vanguard na lakliba operation asida Dubai police na su angamba mateng pangi haire tawbatabu Vanguard ki team na mafam sida khulai sizinaba yaroi mifami pun amadi operation punamak Dubai police na tawgani hairakle aduga hojik yamna nungairibu wafam amana Dubai police officer asisu Chinese nupi loba misak ama oiramle makoina Omar ga thengnanabu hotnabada murder koba misak amagi maramdasu khangdoklami hojik murder hariba misak asina mahaki miyoi amada swimming pool da thengnasi haikre kaiswana mahaki team amada murder gi mobile phone amadi credit card sing hack tawbu yagadra haina hangbada nupa asina yani tawbutabu madu araiba oiroi makoi yamna singba yamna chechinba miyoi singni haibadagi honey trap tawrasi haire honey trap haibadi nupi gi phajaba thotpa mengbasibu khulai oina sizinaraga miyoi amagi aron athop khangdokpagi thawang adubuni asumna swimming pool duda miyagi teamna murder amadi mahaki miyoi adubu honey trap tawrami matam asida nupa amana murder bu kaurakpadagi mahak satkhre mahakna satkhraба tungda murder hariba misak ase Eastern Europe tagi arm dealer oiba Joseph kauba misak amagi damakta thabak tawba mini haibisi khangkhre hojik samudra mapalda photo kapa saduna leiriba Vanguard ki team asigi manakta hojikta murder ga wari sanarambada ngairiba misak adu laktuna miyaga khangna si haiduna WeChat hanglami miyana sumagi mobile dagi scan tawhallami mafam sida Omar gi mi singsu sinbu puduna lakle amadi Dubai da leiriba US military captain Greg Doss ki news footage ubada Omar na asawbu wafam kaya phongdokle murder amadi mahaki mi singsu Omar gi kangbu bu ngaiduna mafam sigi koibase yamna cheksin yengsilibani hojik Omar gi team su laktuna makhoi thengnare aduga CCTV footage ta su Farida na mahaki mapabu ure aduga Dubai police na murder gi phone bu monitor tawbadagi makhoi sauraba second hand car dealership amada lakadore haibisi khangle police na su mafam duda makhoi gi team ama yamna thuna thakinaba khanghankre asumna makhoi sauraba second hand car dealership asida yaurukle mafam sida miya amadi kaiswana su makhoi bu ngairibani Omar gi team na dealership asigi manungda changlakpa matamda makhoi ga pot khusinnagadoriba misak asiga su thengnare aduga sinnaka amagi thong hangdokluba matamdadi fajaraba sanana saba car kaya ama manung sida leiramle hairiba gari sing asigi thong thongnau saka punamak bullet proof ngaktani Omar na mahaki partner oiriba misak asida mahakna pamba car ani khanjaru haibadagi nupa asina su penkhre masidagi mahakna su yamna tamthiraba khulai ama Omar da khudol tamle khulai asi nuclear weapon amani aduga nupa asina karamna khulai asibu kapkadagi haibadu Omar da su taklami hojik makhoina sanariba wari sing asibu taraba tungda tangna Dubai police officer asida Omar gi mapa Masim amadi Omar gi imung hatkribadu US army nani hairakpadagi police officer asina su hojik Dubai da captain Greg Doss na lead tawba team ama lei haina haidorakle masidagi Omar na makhogi mathakta laman khumnanaba thaurang tawre haibasi khangbadagi police officer asina US military da pawpi kinaba khanghankhre nakal amada sinna su hojik Omar da mahakna apamba khurimak pirabanina mahakpu thadoklo hairai adubu Omar na nangna aigi ipada minam kiba dugumna aina su nangonda minam kibani hairakle hojik Farida na lei amadi Vanguard ki team na mahaki mapabu kanditaba asigi damakta pendaba wafum kaya phongdorukle nakal amada US military na su makhoida kanagumbana attack tawrakadore haibasi khangkhre aduga Omar ge miyoi singna leiriba mafam asida Dubai police yausilakpadagi Omar na mahakna leikraba nuclear kulai asi Captain Greg Doss ki jahaz ta attack tawnaba launch tawkhre hojik mafam asida SWAT haina khangnaba Dubai Special Forces ka Omar ga leiminariba miyoi sing asiga akanba maongda nongmai kapna
hotnare masidagi Omar amadi mafam sida leramba miyoi punamak sanagi karsing asibu thoduknaraga mafam asidagi chenakre tawbatabu Omar da nuclear weapon yon kibanupa asibudi swat na phakre matam sida lei amadi Faridana miyoi asina thawrakiba car asibu tongduna sengi khongu liba satkre US Navy singna su drone manba flying object ama makoi tamna paisidakli haibasi khangkre haujik sanagi gari thauduna sen khribasing asibu Vanguard amadi Dubai police ki apunba timna tanarakibani Omar na thado kiba drone asidagi su missile kaya kapthorakle masibu Navy gi team asina makoi gi khulai sizinaduna yamna kana kapthari miyana su murder gi matungda bike thauduna tanaraga mahakpu phakre amadi Omar gi team gi gari asisu chawraba shopping mall amagi manungda thawjilakpadagi Dubai police na su makoi gi matung induna thawjilakle aduga haujik Omar na thawriba gari asibu senna steering pairaga leithatlubadagi control ngamdaduna longsille Faridaga leigi su mafam sida yawrakle Omar gi team su gari dagi thokluglaga senbo pharga amuk nakal amada pukre makoi bu lei amadi security forces ke miyoi singsna tanari bani asumna leina broto bu phaduna phukre aduga tangna Omar bu phaduna phuraba matungda mareng jumda thangatlaga makhada langthabada chawraba sak ki aquarium amagi manungda tasinkhre haujik phunariba lei amadi broto bu swatim na phakre aduga Dubai police officer asna leidi makhoi gi mini haina masak takle asumna haujik ti sinbu su asoi angam yaudana kanba ngamle haujik Omar na US Navy da attack tawkiba amadi mahak pusu Dubai police na phakibagi paw asi TV de sandorukle mathangi sinda Dubai police officer asna mahaki Chinese nupi asibu tangi team ga khangna halle aduga leina su Farida gi damakta phajaraba phi ama khudol tambire masigi matungda Chinese New Year gi Lantern Festival pangthoktuna makoi pumbasi yamna harau nungaina punminabagi saktam asi utlaga phajaraba film asi loishille pumnamakpu amuka hana khurumjari